ngasi phongkhiba tungan ba Manipuri sifongsinga masum thokhiba thawdo wathoksingi maruibi I pawsung khongasaraga Manipur top channel gi maikedi miyamna thamjigi ahanbada Central gi thabak pigani haitanu yamlaba senpham khongolamba manoranjan transit rima lokre aina thingrabala lobusing surrender to honduna Central Force ki General Duty GD da SSB BSF na singbada thabak pigani haiduna masing yamlaba candidate singdagi lupa crore 1.40 rom khongolamba pisum thong ningobam lerakti hausingna porompat hawan thap lekhai de leiba sangamayum manoranjan khuman chai humfugamang apuk lekhidaraba CIS Brajkishorbu Lampel Police Station faraba matung CJM Imphal West na judicial custody remand pi bidanatana equis asibu Assam gi Silsar Rangir Khari TOP Police Station numit nini gi transit remand lokre case asi Langol Housing Complex ta leiba Wangkhonai Wi-Fi ko bamiye magapuna atopamiye ahumgana Lampel Police Station na complaint amalan khalaki complaint aduna hairibadi Manoranjan gi loinabi thoksung babita sa yangkhaina housing complex ki type 3 gi quarter number E41 leiduna complex asigi aitai mandap mayat Central Paramilitary Force SSPB se battalion singi tungan posting na thabak pibigan aiduna office ma hangtuklami hairibo office asida aina thingraba lalawusing surrender tahonduna SSB BSF ki GD constable the lamdam sigi matik sarabana hakya bu thabak pigani haiduna thajwa piki maduda complaint tawriba mi isisu hokiba sai English ngani taragum doida manoranjana thabak pigani haibigi thajaba thamlambadagi candidate singa sina pre-recruitment training ki damak recruitment ready yauna bigi dama lupa lak 1.50 digi lak ani phau sale oina lokhibani masigi matung hokiba sai English ngani taraga turuk phau bada manoranjana lamdam sigi candidate kya dagi lupa crore 1.08 khonggot khibani masida manoranjana candidate singa dubu matik sab information pidana ngasi phau leirakpani hari complaint adudagi police na manoranjan bu faduna wang pong sungsa takhi Police na sa tarak puwang pang aduga mari lainana equis manoranjana phongdukhibada English ngani ga tarata Delhi da liba Ministry of Home Affairs ki North East ki Joint Secretary Sanbu Singha IAS na makpu Burma da sangduna aina thinkraba UPPK gi kedar singbu lenga ka surrender to honduna makhoi gi sanaba constable gi posting pinaba thorang taw haibu wafam phongdokhi maduda MSA gi makhada ex servicemen UG kya surrender to honduna thabak pinaba thorang tawkhibana haki Police na nirakpa remand aduga mari lainana equis asibu CJM Imphal West na judicial custody remand pikhi remand aduga mari lainana Assam gi Silsar da leiba TOP Police Station da manoranjan bu phadru wangpong sathanaba CJM Imphal West da transit remand nirakhi hairibi remand Silsar part 3 gi Barenga da leiba Nazarul Islam Laskar Kaubami Amana Silsar gi police station si da complaint amalan khalaki complaint adudi equis oiriba manoranjana Silsar gi Nagatila da leiba hostel ama gi ka da leirambada aranba saktak se pi bitana misam miam kya da sin thirambani haina complaint file an khalaki complaint aduga mari lainana equis asibu Silsar police station numit nini gi transit remand PBU hairaki remand adu tarba matung CJM Imphal West na Silsar gi court puthorona bagi damak numit nini gi transit remand Silsar police station da piri hanasu laukthokhi hanasu pausna makhatari amaromda Syria mari Turkey da amuk hana yuar habati gi miyoi taruk sikre Syria mari Turkey ga taina bangam khai paringda magnitude 6.4 yona yuar hakibadigi miyoi taruk sikre aduga yung kai kya amanga ta thokre haina pawgi source amana phongdokli sayol animuki mamangda magnitude 7.8 yon yuar hakibadigi miyoi lising nifuga taruk hena sikraba matung tarakpada yuar hakibagi thawdo amuk hana thokibani Central Antakya da leba building kya ma yuar hakibagi thawdo duna maram oiraga amanga ta thokli amasu Egypt amadi Lebanon yona yuar habagi thawdo yok phawki Europeans Mediterranean Seismological Centers EMS hina hakibada yuar hakiba kilometer ani luthapa maphamni February tang taruk asabu yuar hakibagi thawdo duna maram oiraga Syria amadi Turkey da miyoi lising nifuga taruk sikre du yung kai kya amanga ta thokribani Turkey amadi Syria da amuhana yuar hakibasina yumgi ate akai marakta masingyam laba miyoi kya ama nansindro leramgani thajanari Syria na ngamkai lana Antakya city da magnitude 6.4 yona yuar hakibada miyoi taruk sire ngarang athing bada thokiba yuar hakibagi thawdo sina hana yuar hakibagi mapangal sontaduna leba building kya ningkhaki
Turkey gi disaster amadi emergency agency na haikibada local time numidangi nipan gu minute mari satpa matamda magnitude 6.4 yor habagi thawdo thoki yor hakiba sigi minute ahum kanarab amatungda 5.8 jona aftershock thoki masigi matung tabada aftershock 31 rop thokibana yum kai ningkhaibada mating oiki health minister Dr. Farenti Kokhana haikibada yor habagi thawdok to miyoi saniga mautraga mari asa opanaki makoi singadugi manungna miyoi taraga nipan gi fibam luna lei handaki matung sida yor hakiba sida siba miyoi masinga si hana thokibi yor hakibagi thawdok sikibagi masingdagi handhagani panari hanisu pausna pali makasa tharak poina to papawmna police ama tamthina halamle Sadisgat ki manung sanba Bijapur district masakang naba next slide singna Sadisgat police ta head constable oina leiba miwema tamthiba mong da halam le haina police officer amana phongdorakli officer sugi matung na thawdo singarang Bairamgar police station konba Kadenar village thukibani head constable Pandiram Betibu masakang daba next slide singaduna Makhori length tuna halamani laikidraba head constable si Dentawad district police line posting dadun lebani makluhomugi thorama yawruraba matung halakpada next slide singaduna faraba matung Makhori length tuna halamkibani laikidraba head constable BHT Gidam police station konba Gumanagar village tagini maknumit marini gi suti lawkhibani hainisu pawsna phungdorakli makasa tharak poina to papawmana YSR amasum TDP Worker Ungkhatnakhre Andhra Pradesh the ruling party oriba YSR Congress Party YSR CP amasum opposition na leiriba Telugu Desam Party TDP gi supporter singi marakta ungkhatnarakhtuna violence ki thawdok sing thokraba matung Bijawada ki akoibida sarangnaba madi tangdu leitadabagi fibam ama lakle haidi local TDP office amada YSR CP gi supporter sing khangudun attack sathaduna office adugi manakta leiba gari sing amadi furniture kya mai thaduna manganki madugi matung TDP gi supporter sing na YSR CP gi local office amada thomjinduna attack sathana bonaki adumainama police na matam sana laktuna thawondu thingmu ngamki TDP gi lusing busing na phongdorakhibi gi matungina ruling party de leriba YSR CP gi MLA Balabani Bamsi Mohan gi supporter sing attack adu sathrakibani hari amaramda police na thawdok thopum adugi akoibada dara samaga nifugumari salaikibaga loinana TDP gi national spokesperson Komiredi Patabiram yauna punam yoi taraga humdoi fajinkhre hari Krishna district police ki lusingba Joshua na phongdokibagi matungina violence ki weba thawdo aduga mari leinana police na tungan case mari register tawre case mari asigi manungda TDP worker singna circle inspector Kanaka Raud eteksa thakibagi matang na su yauri circle inspector sin YSRCP gi office tamna thomjilakibda TDP gi supporter singa du thinga bo hona rubada mahak masa yauna police personnel atai attack sa tharamkhibani khongjang sangsin ba lakiba miyoi singa duna police tamna nungamadi sektum na singba langsilakwadagi inspector adugi kokki saruk yauna mapham kya da sokhi Maki koki sarukta mapham teret photkhre madi hauji ICU ta lekana duna leiri haireni su pausna makatana phongdorakli aduga hauji kuina di myam paus matang se lusinjarage masu myam puna no update ngaminase